ꯄꯥꯎꯆꯦꯗ ꯐꯣꯡꯕ एडिटोरियल कलमदगी मचंगोब पाउखर लौखचरी हिल काउंसिल की अयाब लौब चुरचानपुर डिस्ट्रिक्ट एडमिनिस्ट्रेशन ममिंग खक्तगिरा मणिपुर हौजिक लोइसिंदना लैरिबा था 15 हेलक्लब इरांग असिगी मनुंगदा अंगकप थौदोक कया लेप्तना थोरकपा मियामना ngairi uri अंगकप थौदोकसिंगी मनुंगदा इरांग असिदा यावजदबा फुरुप अमबु दिल्लीदा पांथोकपा कुकी जो सिंगी प्रोटेस्ट इरांग यावजदबा न्यूट्रल ओइना लैरिबा फुरुप अमगी मियोइ सारगा याहोलुबगी वफम मियामना तानखरे मसीगी सुमथक्ता इरांग असिना सोहल्लबा लांजेनखरबा मियोइ कयागी मयुम मकैसिंग अदु निंथिना ngak सेंदुना थमनबा सुप्रीम कोर्ट न फावबा लेंगाकता खंगहलखरबा फावबदा चुरचानपुरदा मैतै सिंगना लैरंबा युम कया मतिक मयाइ लैबा बोम फुमजिंदुना थुगाइकिबा युम कया लंपाकुमना सिट नाना तेमथोकपगी थबक कया चथबा मियामना सोशल मीडिया की खुथांगदा उन्नबा तानबा मतमदा असेंबरा हाइना हंखिबा अदु मणिपुर ह्यूमन राइट्स कमीशन की चेयरपर्सन ना जस्टिस यूबी साना लुसिंगबा कांगबु अमना ममांगी चहीगी अगस्त 19 दा चतुना येंगसिलुबा मतमदा असेंबनी हाइना चपचाना खंगबा ngमखि मतम अदुदा एमएसआरसी की चेयरपर्सन ना तोखाइख्रबा मैतैगी युमसिंग सारंबा लमजिंग अदु निंथीना ngak सेनबा डिस्ट्रिक्ट एडमिनिस्ट्रेशन दा सिनकी अदुबु डिस्ट्रिक्ट एडमिनिस्ट्रेशन मणिपुर ह्यूमन राइट्स कमीशन की चेयरपर्सन अमना हाइरंबा वाफम अदु मनादा हापतना सही अमा फारकलबा असि फावबदा थबकता ओंथोक्तना लैरंबा हौकिबा अगस्त 19 दा कमीशन असिगी चेयरपर्सन ना अमुक हन्ना चलगा येंगसिलुबा मतमदा थेंगनरखिबनी मसिमक लाइबक यामना थीबनी एमएसआरसी ना हाइबनी सुप्रीम कोर्ट नसु लांजेनदुना लैरिबा मियोइसिंगी मयुम मकै लनथुम पुमनमक निंथीना ngak सेलगा थमनबा अकनबा डायरेक्शन ममांग चहीगी सेप्टेम्बर 15 दा लेंगाकता पीख्रबसु लैरिबनी सुप्रीम कोर्ट की डायरेक्शन अदुगी मतुंग इना मणिपुर लेंगाकनसु अक्टोबर 10 दा ऑर्डर थोकिबा लैख्रबनी चुरचानपुर दा हौजिक लैरिबा फिबम मसी कोर्ट की वाफम ngaktabagi damak डिस्ट्रिक्ट एडमिनिस्ट्रेशन कंटेम्प्ट ऑफ कोर्ट सोइदना चागनी हाइना लौई यामना हेन ngakningai ओइरिबदी मणिपुर ह्यूमन राइट्स कमीशन की चेयरपर्सन हौकिबा अगस्त 19 दा चटखिबा खोंगचट अदुदा डिप्यूटी कमिश्नर चुरचानपुर अमसुंग मणिपुर पुलिस के मकोक थोंगबा ऑफिशियल सिंग यावना मिफम पांगथोक्तुना तेमथोखरबा चुरचानपुर की थेंग्रा लेकाइगी मैतैगी लम अदु संबल खाजिलगा निंथीना ngak सेंदुना थमनबा होनबदा डिस्ट्रिक्ट एडमिनिस्ट्रेशन की मिहुत अमना मधु थबक ओइना पांगथोकपा मतमदा हिल काउंसिल की ऑथोरिटी सिंगा तानादुना मखोगी अयाब लौद्रबदी ngamloi hairaki hairiba wafam asini सुप्रीम कोर्ट ना डायरेक्शन पीरबा मणिपुर लेंगाकनसु ऑर्डर थोकलबा अमसुंग मणिपुर ह्यूमन राइट्स कमीशन की चेयरमैन ना ममांगदा थमलकिबा वाफम अदु थबकता ओंथोकलमदबा अदुदा पेंदबगा लोइनाना अथुबदा लौखटपम थोकपा थबक लौखटलु हाइबा अदुसु डिस्ट्रिक्ट एडमिनिस्ट्रेशन ना खुद हामदोकलगा हिल काउंसिल कौबा ललाई खुपू अमगी अयाबा ngaiduna leiba haibasi डिस्ट्रिक्ट अदुदा सिविल एडमिनिस्ट्रेशन असि लैरिब्रा हाइबा वहंग हनिंगाई ओइरे मसीगी थबक असि लेंगाकी माइकैदगी तौगे हाइबदी मफम अदुदा सेंट्रल फोर्स मैम थोमजिलगा पाइखटफम थोगो थबकसिंग अदु पाइखटपदा थोइना अरुबा ओइरोय मदुदा याइखाइ थिंगाइनाबा होनरकपसिंग अदुबु लेबाक असिगी लोगी मखादा थबक लौखटपा हाइबसिदी तौफम थोकपा अमनी मसीदा लेंगाकी मरी लेनबा ऑथोरिटी ना मसागी मथौ पांगथोकपदा लेंगाकी ऑथोरिटी नत्तबा कांगबु अमदगी अयाब लौब मथौ ताइ हाइरबदी डिस्ट्रिक्ट अदुदा डिस्ट्रिक्ट एडमिनिस्ट्रेशन थमलुबगी वाहनथोक करिनो हंगनिंगली ऑथोरिटी यावदबा वाफम थमलिबा ऑफिशियल अदु लेंगाकना महाकी मथक्ता थबक लौखटफम थोक्तब्रा हंगनिंगाई ओइरी मतंग असिदा पंजनिंगलिबदी मियामना चुरचानपुरदा लॉ अमसुंग ऑर्डर लैत्रे लेंगाकना मफम अदुदा करिमता तौबा ngamdre मफम अदुदा लैरिबा लुप खरना तौनिंगबता तौबदा करिमता हाइबा ngamdre हाइनरिबा असि चुमलबदी लेंगाकी फजफम लैरोय लेबाक असि लो चटपा लेबाकनि हाइबदु उतनबा होनबा मथौ ताइ हाइजनिंगी मखा तारकपा अतोपा एडिटोरियल कलम की मचंगोइबा पावदा मैतैबु मिकअप थोहनखिबदी नौरिया फुलोनी मालेमदा मैतै कौबा फुरुप कांगरुप अमगी मसागी असेंबा लाइनिंग लोल मयेक अमदी हौरफमना चिंबा कयामुक लैजरबसु 18 सुब चही चादा मणिपुर की मतम अमगी कंगलैपाकी निंगथौ ओइना पानखिबा मैदिंगु पामहैबा
Gariniwas Ningthaugi matamda Miyan Lining Laurubadagi Kang Khong Chaikibana Maram Oiraga Purup Kanglup Asigi Maruiba Malemda Masak Takpada Khudong Chadaba Kyamuk Lehelaki Haibayai Masigi Achowa Maruiba Maram Khra Haiba Tarabadi Ningthau Pamhibana Miyan Lining Sandokpa Lamboiba Saba Chantidas Gosaiga Lotunaraga Maitei Singmi Tami Aiba Puya Lairik Kayamum Namduna Matamadugi Ipa Ipu Singdagi Khongwatlaga Waksingi Kolumdoini Panba Kumja Lissingamaga Chatret Kungamapan Sagol Sen Numita Kanglai Ariba Konung Kangla Utra Sangi Mamangda Paiduna Mai Thadokibadagini Haibayai Asigumlaba Tauhaidraba Thong Asi Togdanaba Matam Adugi Ningthaubu Ngamba Angamba Amadi Singu Maichok Singna Kyarak Hanna Hajarabasu Ningthauna Ngami Haibagi Matagum Namduna Laigi Masak Oiraba Puya Sing Adubu Mai Thadokibada Asimak Lamdam Asigi Amadi Malemda Ladiba Maiti Singmi Tami Yelhomi Singi Oinadi Yamna Laibak Thibani Adubu Matamgi Konglai Puyada Matam Adugi Singu Maichok Singna Nongsup Khongdakiba Maitegi Ariba Sogol Singi Oiba Nakbigani Sagaigi Mioi Amana Maitei Singmi Tamigi Asengba Lining Lichatpu Nongna Amuk Hingat Handuna Nongdam Nongkhaibiraki Haiduna Iraga Tambirambadugi Asengba Todok Oina Hokiba Kumja Lissingamaga Chanipan Marifu Nipal Tawangi Kungani Toini Panbada Ngasigi Asamgi Kasar Hailakandi Districti Manung Janba Laisram Kul Jiribonda Pokiba Lininghan Nauria Fulona Hokiba Kumja Lissingamaga Chamapan Kuntra da Malem Apokpa Marup Koba Amat Lingkat Piramlaga Maitegi Ariba Kubam Hanjan Biduna Nongdam Nongkhai Biduna Maitegi Asengba Lining Amu Hingat Hanabagi Hanba Amu Hanna Yakai Birambadagi Nasidi Maleda Matam Sangna Sahi Chani Hena Maitei Singna Pangthaduna Tumduna Lairubadagi Mikap Tohan Biram Kibadagi Malemda Maitei Singmu Masak Takpada Asoba Fida Amba Kanmak Ngamle Haibiyai Maramdi Matam Sangna Isagi Lol Mayek Lining Laina Mitoki Lining Chalubadagi Mitop Sing Lining da Amasung Mayekta Mipal Tangduna Lairubani Haibasi Nasigi Mirona Khangna Lairi Adubu Hokibana Hokiba Oirabasu Nasidi Manipurgi Yalongmi Singi Manungda Kwaidagi Missing Yamba Purup Ama Oiriba Maitei Singi Asengba Sanamahi Lining Amadi Maitegi Mayek Asi Malemgi Miyamna Tamna Masak Khangba Haurakle Haibiyai Khali Maramdi Ngasi Kunmathoi Subat Sahicha Asida Purup Kanglup Amagi Lol Lining Lairabasu Mayek Laitaba Purup Cha Kayamuk Lairi Adubu Maitei Singidi Asengba Lining Lol Amadi Mayek Laiba Maramna Malemda Lairiba Purup Kayagi Marakta Chauthok Jaba Yabagi Fida Amadi Fangli Haibasi Sumduna Lairagadabani Asigumlaba Kaya Asina Maram Oiraga Ngasidi Indiagi State Ama Oina Lairaba Manipurda Laiba Purup Kanglup Kuntra Mangagi Manungda Ama Oiriba Maitei Singi Lolna Lamdam Asida Lairiba Purup Kanglup Kudingmaki Fauna Lon Oibaga Loinana Indiagi Oina Classical Language da Chanba Yaba Lol Singi Manungda Manipuri Lol Maitei Lonsu Oirakliba Asimak Manipurgi Oina Yamna Chauthokchaningaini Maramaduna Ngasigi Manipur Laingaki Mari Lainaba Department Singna Maitei Lon Manipuri Lonbu Asigumlaba Classical Language da Channaba Honabada Kumang Choksinaba Honahaningi Loinana Maitei Lolbu Ngangliba Yalhomi Singna Lining Nauria Fulobu Kauthopum Thokte Maka Tarakpa Pauda Lebak Kannaba Honarubadagi Isu Thorakpani Lebak Mangnaba Huraluba Nate Chief Minister N Biren Centerda Aikhoigidamak Pangba Yaba Mateng Panglakli Manipurgi Isu Asisu Centerda Lairiba Senior Leadersingna Kupna Khanaba Leire Athubada Positive Response Laklagani Thajai Lengakna Lebak Asi Kannaba Honarubadagini Isu Thoklaklibasi Lebak Mangnaba Huraluba Nate Haina Chief Minister N Biren Fongdokhre Wapamasi Nitiai Pat Suthekta Leiba BJP gi Thambal Sanglenda Ngasi Party Asibu Hena Mapangal Kalhanaba BJP Membership Drive ki Pangthokiba State Level Sadas Yatra Workshop ta Saruk Yaduna Chief Minister na Fongdokhibani Thormaduga Mari Leinana Mahakna Makhatana Hai Center da Sahi Kuntra Rom Palamba Party Amatana Tauramdaba Thabak Thoram Ngaktani BJP na Manipur gi Damakta Tauriba Asi
Senterna Manipur Miyam ki damak pangba yaba mateng panglakli FMR mitop khandokpa amadi ngamkhai sambal khaba yauna lamdam sigi Miyambu kannaba basic oiba thabak thorom kaya paikhalakli implementation da thabak matam khara changba khaktani haiki mahangna makha taraduna Senterna Manipur amadi lamdam sigi Miyambu kannaba thabak thorom kaya paikhalakli haibasi dokumenta takpane akhoi isa isada thajaba leitana atopa thajahanba ngamloi maram asina akhoi gi damak Senterna lamdam sigi Miyamgi yaifanaba paikhalakliba thabak thoramsing asi akhoi isana hana thajaba changi ngasidi Manipur gi damak BJP lengakna kari tauri haiba Miyamnasu tamna tamna khanglakpa haurabani haiki loinana Manipur gi issue asigi matangda Prime Minister Union Home Minister Party ki President JP Nada yauna BJP ki senior leaders singna kupna khanaba leire atenba matamda meeting anirak pangthokpa phau leikhre athubada positive response ama laklagani thajai lakpasu haure issue asi lengak asina lebak asi kannaba honarubadagi thoklakpani masida wakhal chonthabam thokte lengak asina pham munaduna huralaga leiba mangnaba tauruba natte haibasu Chief Minister na Fongdokhre ngasigi thorom aduda Manipur gi Sadas Yatra Abhiyan gi in charge Dr. Rajdeep Roy Nagaland amadi Manipur gi Sangadhanat Mantri Abhay Giri BJP Manipur Pradesh ki President Adhikari Mayum Sarada Rajya Sabha ki MP Chana Jawa Lesemba yauna lenga ki Minister Singh MLA Singh loinana party gi Karyakarta kayasu saruk yaki haiki Makha tarakpa pauda Kuki MLA ohumna Kuki zo haiba tambu kanna Yaningdaba Fongdokhre Kuki MLA ohumna makhoigi community bu Kuki zo haina khangnariba wafam asibu kanna Yaningdaba Fongdokhre Thalon Assembly Constituency ki MLA Phungjangin Balte Tepaimuk Assembly Constituency ki MLA Ngursanglur Chanate amadi Churachandpur Assembly Constituency ki MLA Hanagi DGP Manipur LM Khogdena Thadorokpa Chirol amada makhoigi community bu Kuki zo haina khangnaba asibu kanna Yaningdaba Fongdokhre statement amada Thalon Assembly Constituency ki MLA Phungjangin Baltena Kuki zo haiba tambu kanna Yaningdaba Fongdokladuna Zongmi community gi paite scheduled tribe haigadabani Zongmi haiba tam asina historical cultural amadi mahaki Miyamgi social identity wasak takpa chapchaba wahini hairi mahakna makha taraduna Kuki zo haiba tam asina furup asigi asengba saktam nat amadi chanabida maring marang hanbana maram oina mahaki constituency asigi Miyamna pendaba ama poknare paite scheduled tribe asigi unique identity leijaba furup kangrup amani hairi MLA Phungjangin Baltina makha taraduna constituency gi khundariba Zomi Kuki amasuk Mar constituency gi collective identity bu masak manghandanaba thamba haibasi mahaki achetpa thajabani paramasina aikhoigi isagi sak taknaba tam ama sijinarakpa matamda khundaminariba furup kanglup singi masak manghalloidabani haibasi mahaki thajabani maramasina khundaminariba tribe singi masak mayek sengna pandaba tam amata mahakna yaba ngamloi hairi Tipaimuk Assembly Constituency ki MLA Ngursanglur Sanatena Phongdorakpada Kuki zo haiba tambu kanna Yaningdaba Phongdokpaga loinana mayek sengna Kuki zomi mar haiba tam asi sijinafam thoi mar haiba wahai asi yaudaba tam amata mahakna yaba ngamloi hairi Manipurda khundaminariba tongan tonganba tribe singi masagi identity masak taknaba asengba terminologies ki matangda kanna debate tongnariba asiga mari leinana MLA Ngursanglur Sanatena mathaki wafum asi phongdorakpani Ferjol district da khundariba tribe singna masagi asengba identity amagi mangliba manglal asibu mapung phana sogotli haina su phongdorakli Churachandpur Assembly Constituency gi MLA oiriba hanigi Manipur gi DGP LM Khogdena makoigi community bu masak takpada tribe singi identity sing khangna amadi apunbagi oiba terminology ama sizinnagadabani mamang thaktagi hongna Kuki MLA tara thadokpa press statement singda Kuki zomi mar haiba tam asi sizinaduna lakli maram asina zomi haiba tam asi yaudaba identity tam amata yaba ngamloi amadi chanaba yaroi haina phongdorakli makha tarakpa pauda
Kukizo tribal singi mathakta genocide campaign chathabagi damak Chief Minister Biren Phagadabani ISTC Kukizo tribal singi mathakta genocide campaign chathai haina Chief Minister Nongthombam Birelda Maral Siraduna Mahapu Phagadabani haina Hills Tribal Council ISTC na Union Government taksinkhre ISTC na thadorokpa chirol amada Indian State of Manipur da lairiba Kukizo tribal singi mathakta war crime chathaki haina thenglabsu thengna Chief Minister N Birena masana yana yajaba asigi damak loop asina thagatli hairi Chief Minister Nongthombam Birena masak khangdaba Mioi Khra mahaki criminal act sing chathakibani haina yamna chawthokna wa ngangkiba amadi wari sakibagi audio ama leak oirakpagi wafam handakta the wire da Fongdokhre amadi audio asigi matangda Arambai Tengol Mioi Cultural Organization gi Lisipriya ngapigani Supremo Koronganba Khuman amadi drone activist Lisipriya Kangujam amadi ikai khumnajariba MP Sanajawba Lesembana tongan social media gi platform singda matam chana confirm tawkhre haiba wafam thamlakli leak oirakiba audio aduda Kukizo village singda bombing chathaduna lepnaba Union Minister gi order amabu reject tawbagi matangdasu Chief Minister na masana yamna thauna phana masana yajana phongdorakli maram asina Kukizo village singda bombing chathaduna nupi angang singi mathakta war crime chathakiba asigi amadi state army dagi nongmai loot tawbagi damak mahapu phagadabani amoromda Chief Minister gi pokminaba manaw nupa Rajendro Nongthombamna Imphal manungda leiba Mioi Kharana mamal naidaba audio sing Congress workers singda yonsille haina phongdorakpa laikre haina su chirol asina phongdorakli wafam asigi matangda Kukizo MLA sing amadi wakhal manaba civil society organization singna lingkhalakpa khongthang Kudimak Hill Tribal Council da mapung phana sagotkani haibo wafam tamlabaga loinana Maral Lairaba Chief Minister N Birenbu Phabiyu haina Union Government ki puning chingsilakpaga loinana Koronganba Khuman Lisipriya Kangujam amadi MP Sanajawba Laisembada credit su pirakli Makha tarakpa atopa pau amada senja thumjada chauna chenaba Mioi Khra leibak Miyam Khangna waraklagani KCP PWG Corruption da chauna chenaba Mioi Khra leibak Miyam Khangna waraklagani haina Kangleipak Communist Party PWG MC Unification gi PRO singkhai nganmana thadorokpa chirol amana hairi chirol asina makha taraduna haukiba chahi khara asi corona na maram oiraga malem pumbada kham thengna waki aikhoigi iramdam asi su chap manana corona gi chaitheng phangki makha tarakpada aikhoigi iramdam asida border state oiba singlol kayana koisin nuna leiba maramna sin Kuki narco terrorist sing kayana maikei salai khangdana landaraki ima ibel angang ahal khaktana khutta khulai paiduna amata oiba kholaw loinana lanthengnaraki mit oisinbada tujunglaba matau asugumba isa isu thona phaba phabi kaya eibaki damak thawaina pontha piki ngasi su isa isu kayana makhutta kolom paiduna larik tambagi mahuta lojing loyada yeknababu lanthengnanaba mathau tawduna leiri aduga senjaw paiba paibi kayana masagi oijaba khakta thiraga I chupagi hainabi ngasi su leptana chathari anti corruption wing KCP PWG na chatharakpa drive singi manungda chauna chenaba Mioi Khra leibak Miyam Khangna waraklagani hairi chirol asina hai anti corruption wing na tawkiba warning amada thabak hapigani haiduna loksinkiba sel handokpagi pikiba matam loire private bank sector kayadasu aikhoina phone natraga unaduna wari sakiba kaya leiri masa masabu su sengdoknabagi matam kayarak pikre adubu ona tainabada aidi senjaw paibani haibagi matagum sangati duna leiba makoina maram oiraga thawai phawba mangjakiba yaure hari asuk tamthiba mahik sing asi leibaki hojik oiriba irang asida yenglaga violence ta yaudana semdok jabagi thajaba kaya pikre adubu madugi ona tainabada party asibu asonba oina lobugum tawba matau ure aduna party asina tawrakpa action da miyamna makoida support tawbidanaba khangalakli party gi chana kanglon gi matung ina chinna wahaina warakpa yadrabanina khut yawrakpani miyamna khangbiyu hairi lenga ki loisang kaya financial private sector kaya education sector medical sector
agriculture sector forest kayana khulngakpa singi mingda percentage kakpa khulngakpa singdadi yohandaba yana yanaba khara magda khuju muju tawraga leiba party na mayek sengna khangi khudam changdam pumba party da leire chenaba sing party da numit humni gi manungda pau phawra kadabani party na hanjin hanjin kowada mana kanduna laikraba laisram victoria Yangleima micro finance khundrakpomdagi nongtombam thoiba amadi mahaki khutpu ke debesor amasung mahaki imung n sorodhoni eke romila s surjita s bimola ke hemchandra s chaubi ke jayanti s ranita n anita s ranjana s rebika l jayanti Haiboktagi KS Noyon Hariba Mioi asi party da numi humni gi manungda changsilakadabani changjarakadabani Mioi asi aikoina pi kiba numit sigi manungda changaktrabadi makha tarakpa wakat amata party na lauraroi isa isa gi asoiba aranba kaya leirabasu aikoina hariba asida semdoknaba amadi hojik leibaki oiriba scenario asi yenglaga masa masagi sinpham amadi leifam mifam mamangda Fongdokhre Lebak Miyam da namthak tawba Mioi asi makhoi khujok khara sina loiba nate tangkak naina Miyam da namthak tawriba Mioi leptana sengtorakhigani matam pumbada Miyam gi sebagi damak anti corruption wing KCP PWG na lepli haina su cherol asina phongdorakli makha tarakpa pawda editorial kalam dagi machangoiba paw amaga lokhatchari Kuki zo singi ningaida aikoina kayam kuina khangkhini Mioi khangba ngambagi pankhai amadi lei pankhai adugi wangma lankhrabadi Mioi bana sa olakpada Kana su thingba ngammoi Mioi haibasi khwaidagi wakhal leitaba pungning wakhal sizinaba haiba thawai singi manungda lusingba amani haina singthanaramlabasu sa olakpa mikupta mama mapa machin manau amadi khunaibu masak khanglakte haibasi puwarina adumak takcharabani Numit taba leiti haina malemgi lebak kayana kok nonaduna ikai khumnaba utpada natana masagi lam phawa pitoktuna loinam lebak oikibagi wari kaya aikoi khudimangna tanaraba unaraba ngaktani numit taba leiti haina riba lairik laisuda sanmi lanmida khuchu khulaida lamba leikidraba british ka lamba tawkibada karisu oikidaba aikoigi ipa ipu singna makhoigi maringjel adubo maya kumhankibani Maitai di Kanagi mafamdasu lankidaba yaknaba amatasu thamkidaba kangbuni henjilaklabadi handaba thongna ama lei haibadu madugi khudamni kumja lising amaga chanipan maripu drama gi Anglo Manipur war na takli ngasisu aikoigi ipa ipu singdi singlida marik ama seliba makhaidi siba kide haiba Migi mikha pona hinggadabagi saruk mikuk amatang oirabasu ningkha tamna hingjage khankhiba aikoigi ipa ipu singni British ki makok manga kangleipaki mayolda kiankhiba adumak ipa ipu singi thongnabu ngasi su malemgi miyamna khangnaribani loinana India gi ningtambadagi nongma ngankhatna kumja lising amaga chamapun nifuga taret ki August 13 da ningkha tamba pikhiba adu ngasigi mirolna kawkhrabagum tawre Punamak adu maitai khaki wafam nate maitra bakta hingminariba singburoi tamburoi punamaki amata oiba lisingna purakibani haibasu ngasigi mirolna kawraklabade ipa ipusingda lamjaba thokani nungsi chanana hingminariba kangleipak asida Kuki narco terrorist singna lebak macha tadaba apikpa wakhalna apunbagi saktam thugainaba makhal makhagi lalong chatharagliba asi sahi ama makhai faraklabani State amadi state ngapigani state amadi India lengaki apunbagi saktamda singnaraklabadi chapchana action lokhatkani haina India lengakna tattana lauduna lakli malemgi lebak singi manungda super power country ama oiraklagani haina laujariba India na Kuki narco terrorist sing thengnaba ngamdaba haibasigi manungda kari lalong chathari haibasi hangdaba ngamdre Haukiba sahi lisingani kolumdoigi me ahumdagi chatharagliba Mioi lichat nataba Kuki narco terrorist singi saithengna Manipur gi Miyam da phangliba natra Kuki lahlawasing
India lengak amadi Manipur lengakna maikei ahumgi oiba santigi wari chathari cherakta khulai phongna paiduna mioiba kayagi punsi manghanba lanthum kaya manghanba masida natana leinariba yum phawa maina tumna thadokpasi propaganda natte mitmangda phongna thokliba ngaktani asigumba terrorist singi khangba ngamdraba tampakta tariba maitei singna koki sing wakal tarakpa ngasisu ngairibani adubu wakal tarakpadi lairadana India gi lengaki mateng lauraga hena nawanglakpa asina maitei singna ngasidi kari pirep laurkadage haiba ngamlaktre India lengak amadi lengak asigi Kuki laloba singi marakta kumja lising ani nipal dagi chanaragliba su sahi sigi February kunga mapalda matam loikhrabasu amuk hanna tha asigi tara mapalda Home Ministry gi North East Advisor AK Misra amadi Intellectual Bureau of Officials singa round ahumlak Kuki jo laloba singa wari sanaduna review tawkhre haibasi miyamna tabada nokningba ama fawi Kangleipak thokliba irang asi santi hanjilakle haina BJP na lusingba India lengak amadi state lengakna toina hairabasu tampakta leiriba sugi camp singda thamgani haiba wafam singna amuk karamba anuba parano June taranipal da thokiba ngamkhai gini thawai taranipal katkibani asuk mathong huktaba Kuki singi thawongda India lengakna mai yangsin nabo honaragliba asina lamdam asigi apunbagi saktamda ngaktuna thambak ngamgani haibagi thajaba miyamda leiraktre Kuki singi ningaida aikhoi adumak yengduna leirasira Kuki MLA taragi ningai MLA yangkhaina themba ngamgadoribara